Social media da thadurakpa update post khara mayamda pathoksari ahanbada Sisipurgi relief camp amadagi pikliba angang mari mangkibadugi manungda angang nupimasa ama sina phangle hairi pawasigi matangda makha tarakpa oina kuki macha isingdagi sina phangkiba dead body mariduni maitei masa kana amatana emotional oiba set emoji react amadi amata topirakanu. Next update ta CM Biren na Kuki MLA taraga mitei MLA kharaga unaduna wari sakre haibadu aranbani haina Kuki MLA tarana phongdorakre. Next update ta Indian National Congress Manipur gi posta asumna hairi naron da thabak hapchinba yam haiba laingak hairagadi BJP laingak tare miyam gi awana ga khangba nate somda naron da hekta hapchinba yam haiba party ni BJP laingak na laibak sida tawningbata tawduna leire Laibaki asuk siraba tanpham sida huran nalada home guard chamaga kuntrani thoi naron da thabak hapsilamba haibasi Manipur miyambu karisu natte tawningbada tawgani haibagi chapchaba khudamni. Next update ta Robin Mangang khwairakpangwi posta asumna hairi aina mamangda haijakhiba Canada su ayetpa yaudana Kuki khaki oiba highway ama ching matonda semkhre haiba aduni Namoi kapna bakhara lepingai marakta migina kainoma natraga kainoma adum advance oisinnaba hotnai aikhoigina luhongbada thabal chongi cake ka I tumam daida phamungda ribbon kakli. Next update ta the School of Nursing Porompat Khabisoi TB Tower Road Kongpal Kongkham Laikai gi medical amana AT Lamlai Unit 10 da lakpiduna unit asigi ichilinau singi haksangi phibam yengsin biramba asigidamak Arambai Tengol gi maikaidagi thagat pa phongdoksari atopa unit amadi khul ngakpa mapam singdasu health checkup asi thungnaba chatkani haibirami BPD wangnaramme iningthaugi lanmi singse